aduga German Tiger Road legalize tawna pressure pire sini ko yawris pausida ate makan mayam gi SARS mayam ma yawi ado pause da phongbani phal phongba pause ma da phongbani ado kadai phawba sumba lanba haibadudi akhoina haigamde akhoina sumamme sumni so haigamde aduga lane so haigamde madu moigi oi jakadaba pot amani ado akhoi report amari thame so far aina khangba phawbada hogi Nemcha ki hogi kipgen ne adagi den moi commissioner of mali suman singsi commissioner of mali mane aduga den chief engineer koigi har PWD gi chief engineer weramba hogi temba ko moi homsi ai hojiksi Delhi da moi ngasi khathokna busura manen khali poting ngarang ga minini moi ko tangkun ga nipan ga kumapan ga si New Delhi da kenona RD department and ministry na kobani ko ministry de sid ko wasida minister masa su yawi adu den state mayamgi rural development gi adugumba minister mayam su yawi state kumathoi gi loi lai adu ga den tawrisi kaino hargadi moi lon da this mine high Rashtriya Gramin Vikas sokai khui samalan hayab ko aina khambada National Rural Development Conference ko ba ma taw mali aduda Manipur gi su minister su yawi official su yawi ko adu karma matamda khoi Nemcha ki jena magi office ada Delhi do hongi no adu hongba Delhi do hongba ji kamai hongono haiba porsima akoi sida satpagi por amati lei aduga aduna to office am hongi haibati yade dana si borsum leiba aduga huji lai maunga da siba maral mayam ma adum loi sini mayam loi hainai dungai aduga hojiki du da lai dudi ngasagi senior government officials sing yauni policy experts sing yauni aduga khogi ministry gi magi representative sing yauni maruina rural development ki area da pakhat liba miyam gi thabak thoram mayam se review to wei khudong saba adune lawris kari tawge kari walige haya potu ai nai haina tai numi ni sang to bani ngarang loi ko tang mapan da loi han tak mapan da loi ko sile adagi sigi maraksida aina paw masu tai kaina ga khogi minister masamaksi yauraga commissioner yauraga chief engineer yauraga koi contractor mayam haitare ko contractor mayam gi thabaki progress isu nai na hai adu moina Delhi da leibani adu somna khandana kamai tawba Imphal gi rural development ki se da conference hall am lei hai modda koi contractor mayam singsi aruda amam dang kor ga magi matang do magi thabaki matang da progress report mayam hangna dana adu ba amasu tawi na hai ko aduga Delhi da su moi ohum ma leram dana paw phone dana moi su tawi na hai adu di cham report ama oina khoina lobi simle aduna meeting ama adu mai lei adu office hong da badu di akhoi di khangde aduga akhoi meeting ama sa amsu tawi adu den aduga de akhoi central government ki su aso program ama tawi sima akhoi na khange sile adagidi silwer kan sita rural development ki makhada pakhaliba ko magi thawai khang khingse ma guideline magi makhada pangthokpa pakhat pangaktani guideline amagani ko guideline sida khura laga samduk thado mayam na tuminna to bona makhal amani ko migi rule ama adum loi lei si kaino haraganda aduna ni akhoi sagi German road aro Tiger road ena haraganda Manipur ga mena akhoi khangdi hai si aduna ni mamdi mashi moina semba lambi khadi lei lambi dugi samjannabagi saru khaduna mina samjannabi baneba moi kaunguna samjannabi baneba ko aduna karino haraganda masidi akhoi work program ama semba yabsu nati kai mana lambi lei taba khul ani du lambi le helu hai bane ko khul ani khul su ka mai tawba yum ani hum sarga adugi lambi du nati ko khul yum asu legadabani mi asu legadabani adu ana lang sang legadabani gai mayam ama yamagi kaitodi mayam lebo ko leiriba mayam dugi yum do akhoina madugi du lambi ama semge se akhoina hairaga proposal tharaga hekta yati moina ada satellite mapping tawne mapping taruga noin haiba khul do karaino si khul o ada khul yum kaya tage se ada loina live ta loi yeng doine yenga hana lambi leibra leitabra kari legi kai leitage se yam phasana monitor tawe yam kumna tawe aduna pangai haijan ba pangtok toksan ba aduga mantri nega pangtok tobi ya ponti da nusidana pangai haibadi orambe ko aduma khrasu lei sima aduma khoina aduma sijo dum khangmin da bam changi
तबदि नेमचा किपgen si magi mana minister oirakpa aduga hojik oiriba mong matau sidi asidi aidi miyam gi keno dadi yam nuaiti akhoi su nuaiti ai nongma thengnei adu mina sendokpira thadokpira di khangde akhoi gi cabinet meeting bu mana kar manung dagi yawbu ui kar da phamaga cabinet meeting yawi sini ko ai asok sathina ai nuaitaba ai thamoi da nuaitaba ma faw kaino leipak chi tawri karino cabinet aise karino ma phajana ningom chunna phamga magi official sing leiraga mai rena ba se sang sing submit tawdabani official sing du mana hangba yaba kari legi ama kamai tabu yagi magi matang yawroga di leidana je ko adu mo hok tabu yaba pot amane ba adu mana kar mang du da phamga mamai phorang mo paga maru da mana tabagi adu ubugi photo ma khakse cabinet ki matam du da meeting du da ulakko ma angod thengna bam yawba adu yam phajaba wali ko aduga akhoi khangi kuki singsi hoji kanoda akhoi tampak lamda yam lai susampur dagi lai adagi di akhoi na hoji harisi hawkal ki bian dong wali simisag da lai ha ba do natra mana ta basu lai mana ta musalu sanate ma yam lai mana ta basu lai mayam no hoji haina riba akhoi ki kiare gi luchimbugi nupi ori ba kari kimyo masu lai ba ko yam lai ba moi hoji lai khoi loina khangi adu se minister ga moga tairap tawi tawraga kai kai nang mogi development ki adum kharga adum khana bai paw lei si lei ba ko ado mana karigi lakti no si mana laktraga di masi khoi na khan bada yamna saw budong ga lei dra ha ko na daga mai pa na ya da jala singida simu pot ama hangde ya da pot am lei aduga assembly bhawpati yahum thokpani assembly bhawdi yahum thokpani ado lo da bodi ma yaw da ba yaram gani se mission lei bani na ko semester lega di lu yaw da su ya ko ma lu khumbi ya ma ansarable ti mana oi bi ya nadra ayai aduga ngasai keno sidi taseng bagi di minister sidi yaw ga bani house tagi mana yaw da ba haiba se house yaw da ba house da present masama present oi da ba haiba se masi gi si ai yaram ga da ba mande ko yaram ga da ba mande aduna moi mathakta hoi thok to ba yaram ga ne na khali ado government si amaso yanana ba mosai irang sina maram oirakanda khudong chata ba mayam ama thokpani na ama tawpani na kaino khoi gi yana bo oirangani ado khoi na hagidabdi assembly ki rule le se kaino hakanda magi kaino se convention chu sane ba convention je masi su rule dum oyeba aduna minister sina assembly yaudre cabinet yaudre mana kaida assembly si magi mayum dagi natra akum da mana usi gari da yawi haidana gari da gi da akum da lectin da yaw ko do ni ko sikhang bi ko sumai maning tamba kamai yo hong ga ge do rule leite natro aduna admaina yaw ba yar ga di hayeng akhoi faida leba mla amna so ai chapa tale dai phamung di yaw ge phamung di yaw khola di kamai tawni kamai taw da ge sine ko magi chana bi kanglon ama leiba do akhoi na ngak pa ma changi aduga mayam na hairi si masagi mana rural development si paira banina hoigi lambi mayam ama kangpo pirom da semgrani natra adagi den German road tiger road se legalize to grani natra si se pag yaro de pot amani ko kari no haira gandi mana man to yaro silai pa watho e pot amani nagasing ni yati maitai ni yati den se tharga lei natra adagi madugi pausi ka da oire hojikti rural development minister so adu paudu leiye ko adu yaroi ko aduga akoina lambi ama hekta samjalaga sajalaga masi rural development kini na hawai putong torba mayam do hojikti yati yamna kupna monitor tawi ena ai swai to thamjaki manipur se pura khoi lotion labani ni moi kharana lotion labani hojiksi aro constitution natagana laipaki rule life se amata khoi kanona government sina hai tare ko central government sungai state government sungai ai ayamba moina sum lotion brand khali yengse ba ko democracy sida akhoi na sagi 3 tier system na dai mem yai ko amana central government na kamai tong leba ngakani then mati matung da atopa tier amana state government na kamai lakani ngakani habna tro then atopa mana local self government habna tra sumi ko aduga then ujiki sida local self government hais ta su akhoi na tier hum khaidoi kai khaidoke har ganda di sagi panchayati raj haibam leiko adagi then akhoi gi panchayat parishad haibam su leiko
ada atau pa mana kamai to kibu jila parishad haim le habadi amana block level la tawbani amana akhoi gi kanu da district level la torpani jila parishad district level ina sumba mayam ama tawriba mayam se si kamai tawri yam ti yo ko election yaurini constitution di yaurini ko election tawrani na cabinet ta warep lawi ko cabinet warep lawi ko tang kaya tawni haino August ki tang amara kaino aina sum yang bada aina thena ki do August ra kaino ai rong August rong mali August ki tang amada tawne na warep lore ko mathangi cabinet ta logi bu warep tu soina re la le ko khudong cha da bakhara dagi madu warep tu hando ena cabinet na warep am loksali ne na chundra adu ni kadore sahi manga phare akhoi election taw ki da ba masagi local self government se lekta ba sahi manga phare kanana lei kanana salai moi ki MLA minister singi prikau da yaw ba kangbu am lei do aduna leipak salai heraga di company on thoesi kai minister gi MLA gi company wena loi charai le re manipur da se kamai manipur se akhoi na manipur se ku loire kamai hairu du no sinda aduna lo so loire constitution su loire sine ba ko aduga rural development se kaya maru ige sine kaya satena maru ige sine election tawum de no je ada election tawada ba tawbagi warep low yaw na mantri du yaw ribra adagi den kano dana akhoi gi yethok kodana mantri du yaw ribra khoi khangdre simdere adagi di ngasagi khungang gi lamda leiriba lairba mayam se lairba kohon na bagi awa ba kohon na bagi scheme mayam ama lei ko mayum leitaba mi gi mayum sar na bagi natra lambi thong leitaba gi lambi sem na bagi natra sukma mayam ama livelihood mayam ama pina ba leiba adudane akhoi na seida hana MGNREG na haramba Mahatma Gandhi palle na Ramji na mohur singadam ne sindoi hine ba ko Ramji ram pandayadi ko ram pandayadi smai sindog le sine ba ko aduna sina pi di kaino numit chamaga han thok piram badu sahi numit chama thok pi bai bani ado numit chamaga kun thok pi ni hai Manipur se numit chama di lai radana akhoi numit chama ni pi se mi ahum rika yarong gani ayam mi thok pingam de ba ko aduna den center na puthokada ba paisa hanadi center na loi puthok mi free de pyramid netra free de pi bhok to lobungam de state mane ba ko housing na state na mo state ki share am puthok to yak tre ba natra aduna kamai longduri ba natra penmiti lepak se lu shel bani mayam sangdana pulam na ko lan de nati lan khakte nati hai kuki naga or na dangar kuki maitai gi lan khakta nati ba ko leipak se kamai to bono khoi pura kang khong sai ba sina phai hai ba pot ama leitrabani aduna akhoi se aduna ne khoi na he panjari se yarga di ka do ge leipak si makok ta gi jam ta haunom do khona si ba ko zero te ta hausi sini negative mata ba zero te ta hau ya na ba thau to min se na